Hello guys, welcome back to my channel. Ngasi ena haijagadribasi Mangda kakcheng ubagini. Mangda kakcheng uba si hotnaba kanbaga mari lainai. Isagi pamjaba dream aduda hongba naidana focus tauba aduda kanagani. Teamwork kanagani, friend co-worker ga punna thabak tauba kanagani. Isagi tauriba thabak aduda attention piba darkar oi. Pot macha macha da machang tana tauba darkar oi. Challenge mayam ama face tauba gi thauna hapiri. Strong oina lainaba hotnaba leptaba kayam luba thabak oidasu. Stress problem awaba kaya adu manage tauba ngamlani. Problem macha macha kaya adu loisinba darkar oi. Anoba beginning ama haudringaida. Problem macha macha ignore tawiganu. Asi haraga ai loisinjage. Thank you guys for watching my video. Please subscribe my channel and do likes and comments.